Moreh Town yaona tongan-tonganba maphamda leiriba Meitei Pangal sing Leingakna Athubada Hondokpiro Eikhoisu Laan Asida Yaonaba shem Sarage haina Manipur Meitei Pangal Welfare Organization MMWO ge President Boboi Korimayum na phongdorakli Haukiba tang tareta Meitei Pangal ge driver amaga handyman amaga cookies sing na tamthina furakkiba du akan momongda yaningda phongdokpaga mari leinana pangthokpa paugi mefam amada wafam ase makna phongdokkibane Hatada laiba MMWO ge office ta pangthokpa pauge mefam aduda Boboi Korimayum na hai Moreh Town ge IB da Manipur police ke barrack sanaba polim thiluba Meitei Pangal ani gi mathakta cookies sing na chatharakiba thawong adu akan momongda condemn tawe cookies sing na mai thadokhraba gari adu non local amagine loinana hariba police ke barrack adu sabagi contract ta thabak tawriba miyoy adasu Meitei Pangal ne Hauzik thokli Laan Asida miyam amadi Leingakki thabak thauram kayada achauba thaudang lawriba Meitei Pangal furukki miyoi singna tamthina ot nairaga thadorakpa se yaba ngamloi Thaudogadu da chenariba cookie furukki miyoi sing Leingakna lagliba tang 16 fawgi manungda faraga logyoiba chapchaba action lokhatkadabane Leingakta akanba pressure pidriba fawba khongthang amata lokhattabage achauba mami ama tariba se lemjaningai oide Irang asiga mari lenan thengkhang kayarakta Meitei Pangal furukki miyoi singna ka hen balichat kaya chatharakre ngapigane Meitei Pangal gi furup singda ka hen ba lichat kaya chatharakre masi pumnamak hauzikti khangbangambagi wangmada lerakle thaudogadu hek thokpaga mafam aduda mathau tawriba sam rifles amasung Manipur police na thobada khongthang khara lokhatlamnabade ka hen ba thaudogadu thoklamdabasu yai hainasu Boboi Korimayumna makhatana phongdokki Assam Refanse Shingna Makoyasi Manipur gi Damakta Manipur Paza Ngakpi Senbigani Haina Lakpiribra Aduga Makoyasi Karigumba Kara Moigi Oiba Kakana Bukaragila Ibra Hibas Ekoi Wahanga Moina Hanging Aduda rapid Oiba Makoina Excelama Lovia Bataragadi Adumaba Gari Maisa Kriba property mang Kriba Demes Oikriba Goigi Itina Ani driver Amati Henderman Ani Aduda Shokriba Hujipobala no Kana Masada and Conscious on a leiriba pose, later moe. Makoina rapid over Manipur police Mangare, Assam Refanse Mangare, rapid over Pongtanzi Kagumata Amata Eguigi Pantokeva, Taurije. Ado side in Pan area, the Lueno and the power of pumping Gypsy, Anina Sapia from the Kutsani Pugas Saleva. Aduma Duma sensitive over Maphamsing, Makoi ignored Taurije, Masip Leingakna, Masi Eguigi, Pardon step of Malobio, not the Vataragadi, Leingak Pipe Hydrogati, Leingak Tadopio.